pau Chief Minister Y Khemchana naga CSO luchingba singa unaduna haujik sathariba blockade handoknaba taksinkhre ILP chana hanaba ihauda laikhidraba lamjing maira sapam Robin Hood laikhidabagi taramathoi suba kumon thoram awachingda pangthokre amadi aikoi geseng basaktam asi tungi mirol na khangaunaba ngaktuna thamba mathau tai haina Manipur Legislative Assembly gi Speaker Thokchom Saitebratana phongtokre krumjari ISTB gi Manipuri pau metyeng tabriba singbu taram nokjari pau sandong na pizari Chief Minister Y Khemchana Senapati District Headquarter da naga CSO luchingba singa unaduna haujik chathariba blockade handokna bataksin kre Chief Minister gi khongchat asi da Deputy CM Losi Dikho MLA TS Robindro Nurul Hassan Khumusa amadi atai civil amadi police ke makok thongba official kaya loinari ngase yuk angan badagi Imphal thadokhi batim aduna Senapati da ngehak pallaba matungda maudalaiba potato farm da chaklen chakhe Chief Minister na luching ba team aduna Senapati DC office ta UNC yauna tongan ba CSO luching ba singa unaduna wari sanaraba matungda UNC gi President NG Lorho na paumi singda ngasi CM unaduna wari sanaki badu mahiyan ba mi famama oike CSO singi maikai dagi megitang tara humdoida lailon wifi dagi naga micham taruk faraga tamthina hatkhiba adugi matangda achumba wayal fanghalu thaudok adu da chenariba lailon wifi gi chief amadi atai chenaba sing faduna chairak piu koke militant singa taunari basu hando u amadi deputy CM nemcha kibgen mafam lautho u haiba yauna point mari pukhatuna taksin ke Chief Minister na miyam gi wakadadu tabagaloina na haujik Imphal Dimapur lambi yauna national highway sing da chathariba economic blockade handokna bawafam thamlakhi haiki Chief Minister na luchingba team aduna Senapati yorakpada megitang tara humdoida lailon wifi da thokiba thodok adubo yaningda ba phongdoktuna miyam thoraktuna khutta amuba firal paiduna yaningda ba phongdokhe tungda team adu maugi damak Senapati thadokhe Manipur government ki mercenary sing pukchal sing na thabak tawba watpana Manipur da ILP mpungfa na chatnaba ngamdabani haina JCLPS ki convener Luangcha chingkhaina phongdorakli Manipur da ILP chatna hangadabani haina sok lising ani tara manga da changsin khiba miyam gi ihoda thawaina pontha pi kraba lamjing maira sapam Robin Hood ki taramathoi subaning sing tawramda ofamasi phongdokhibani Joint Committee on Inner Line Permit System JCLPS na senduna awaching da leiba lamjing mairagi yata famda pangthok pathoram aduda miyam na lamjing mairagi mafamda hailai katke thangi salute peduna lamjing maira bui kai khumna ba utke ningsing thoram asida JCLPS ki convener Luangcha chingkhaina phongdorak pada thoramasi imaleba kanbada na singi hanba laitaba thauna amadi kathok pachangi haibadu haurak liba mirol da khangana ba pangthok pane lamjing maira Robin Hood na miyam gi lambi taklambani Manipur da ILP chana hanna ba lepa laitaba ihau kaya changsilakhi bana amasung matamadu gi lengakna hotnaduna ngasi Manipur da ILP lekhibani haiki Haujik lairiba ILP gi fibam asida peningai oidri ILP chatnarabasu mapung fana implement tawbangam dabasi lenga ki lairiba mercenary singna hena thamoi singna thabak tawrabadi mapung faba ngamgani haike ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯊꯥ ꯄꯤꯔꯕꯁꯨ ꯄꯤꯒꯅꯤ ꯑꯗꯨꯅ ꯈꯨꯠꯀ ꯁꯝꯗꯅ ꯂꯝꯕꯤꯗ ꯐꯝꯗꯨꯅ ꯑꯩꯈꯣꯏ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯐꯝꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯊꯧꯅꯥ ꯑꯗꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯀꯥꯎꯗ꯭ꯔꯤꯉꯩꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯁꯤꯟꯖꯕꯅꯤ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯑꯃ ꯁꯥꯒꯠꯇꯨꯅ ꯑꯄꯨꯟꯕ ꯌꯨꯅꯤꯇꯤ ꯑꯃ ꯁꯥꯒꯠꯇꯨꯅ ꯑꯄꯨꯟꯕꯒꯤ ꯈꯣꯜꯂꯥꯎꯅ ꯐꯪꯈꯤꯕ ILPꯅꯤ ꯑꯗꯨꯕꯨ ꯐꯪꯈ꯭ꯔꯒꯁꯨ ꯃꯄꯨꯡ ꯐꯥꯕ ꯑꯗꯤ ꯈꯤꯇꯪ ꯋꯥꯠꯄ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟꯗꯤ ꯒꯔꯃꯦꯟꯅ ꯁꯦꯝꯕꯤꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ILPS ꯀꯤ ꯃꯤꯠꯌꯦꯡꯗꯗꯤ ꯒꯔꯃꯦꯟꯒꯤ ꯃꯤꯁꯅꯔꯤꯁꯤꯡꯁꯤꯅ ꯊꯕꯛꯁꯤ ꯈꯤꯇꯪ ꯁꯦꯡꯅ ꯇꯧꯕꯁꯤ ꯋꯥꯠꯄ꯭ꯔꯥ ꯑꯗꯨꯅ ꯈꯟꯖꯩ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯁꯔꯀꯥꯔꯁꯤꯒꯤ CMꯁꯤꯅ ꯍꯥꯏꯔꯤꯕ ꯒꯔꯃꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯅꯔꯤꯁꯤꯡꯗꯨꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯇꯨꯡꯂꯝꯆꯠꯇ ꯑꯐꯕ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯕꯛ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇꯁꯨ ꯍꯧꯖꯤꯛ ꯂꯩꯕ CMꯕꯨꯁꯨ ꯑꯩꯍꯥꯛꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯑꯃꯗꯤ ꯊꯥꯖꯕꯁꯨ ꯊꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯈꯪꯍꯧꯅꯕ ꯉꯥꯛꯇꯨꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯩꯇꯦꯕ꯭ꯔꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯏꯃꯥ ꯆꯤꯡꯉꯥꯈꯝ ꯂꯥꯏꯔꯦꯝꯕꯤ ꯊꯧꯒꯜ ꯂꯨꯐꯅ ꯁꯦꯟꯗꯨꯅ ꯏꯃꯥ ꯅꯣꯡꯗꯣꯟ ꯉꯥꯟꯕꯤ ꯂꯃꯥꯕꯤꯒꯤ ꯁꯪꯂꯦꯟ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯌꯥꯏꯁ꯭ꯀꯨꯜ ꯃꯣꯏꯔꯥꯡꯈꯣꯝ ꯆꯤꯡꯉꯥꯈꯝ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ
Tharamadudha Speaker Thokchom Saitebratana Chief Guest Chingakham Priyobartana Functional President Nongmaitem Sarad Ningomam Surchandra amasung Nongmaitem Kiran Kumarna Guest of Honor oina saruk yakibaga loinana miyoi kyasu saruk yakhi Thawramaduga mari lenana Chief Guest oina saruk yakiba Manipur Legislative Assembly gi Speaker Thokchom Saitebratana tongan mafam singda leirabasu aikoi gi saktam masi mangdana ba hotnamina se aikoi nei khoi gi aseng ba saktam masi ngaktuna thamnaba miyam pumban hotnamina se yek salai gi khetna ba thadok laga aikoi punna hingminana ba hotnamina se phongdokhi 2016 aina handa vote lew ki no tawpa matam da campaign la ko si jaga se yamna nuai ta la ba mong do ba adu masi angkali senje ge khandi khalaga thamo de sum lai ba adu thamo ro to bu yo nam da ba akhoi satam de mang ba ba adum pone min se madu tum gala kada ba miron singna akhoi mai te singi ba satam se khang mo da ba adana khoi punna kola ama na mawu no sinaba ni chala i wang akana ta bata su kulamu na punna ya ba adum ba no suya na bile to mutsalni akhoi me am sikulu matalaga apa thaba bangale na to mo ngani maya wi mutim nijari adu apa mani puno se bada maya puno mo sarung ga me na se ha mo ha se thamjani puno mo ne ga puno se Numid humnegi Kongchata Senapati District Chatkiba Governor Ekevala Infalda Halakre Governor gi Kongchata Seda Chingmi Gatamiga Kaina Famni Hariba Makil Kulda Chatuna Mafamaduga Manipur gi Puwari ga Lainariba Mari Yengsinke Mafamaduda Kunja Singna Chetna Thazanariba Kingnang Pambi Ingsinbaga Loinana Tribal Museum Amadi Kulgi Award Passing Kangdokpaga Loinana Kulgi Luchingba Sing Unaduna Award Passing Tathok Tashin Tauke Governor gi Maikai Dagi Lengak na Kunja Sing gi Pangba Yaba Mateng Pangani Haibagi Thazaba Piki Tungda Governor gi Loina Bisu Yauba Tim Aduna Mount Isoge Juko Viewpoint Fauba Chatuna Chayet Nariba Juko Valley gi Fivam Yengsinke Tungda Puduna Mai Kulda Chatuna Kul Adugi Fivam Su Yengsinke Haukiba Megi Taram Doida Kuki Singna Faduna Pukraga Mihatina Hatok Lamba Taudokta Jenaba Mio Sing Faduna Chairag Pedriva Fauba Naga Singi Kongfam Handokloi Haina Konsa Kulgi Village Chairman Adam Darina Mai Liang Maina Fongdorakli Native People's Committee Manipur Challenges Youth of Kundrakpam AC Peace and Development Coordinating Committee Amadi Kundrakpam Kendra Tengbang Lufna Sinduna Laikidraba Naga Furuki Mio Taruk Amadi Tronglaw Widapik Libanga Ngani Tamtina Hatkiba Mihat Sing the Chenaba Mio Sing Faduna Chairak Pibiu Haiba Diman Taladuna Ngasi Pangai Fazarda Changsin Kiba Wakat Mifam Amada Wafam Mahakna Fongdokibani Maite Amadi Naga Furuki Masing Yamlaba Nupi Nupa Kiana Sarukia Duna Chatakiba Wakat Mifam Madugi Matangda Adamna Makatana Me tara humdoi numid asida konsa kulgi kunja nupi tarani thoi nupa taruk punna miyoi tarani pal lailon wifi kulgi nupi singna parba tungda KNF P militant singda sinakibani thaudok adu thokraba matung megitang taramanga numita fazinduna thamkiba miyoi tarani palgi manungda nupi tarani thoi adu Makhan village ta thadorakhi adubu nupa taruk adudi kuki singna fade haina thiba khangdana lerakibani Megitang Kuntareta Kangpokpigi SP na Makhan village ta lakpada kuki militant singna faruraba nupi tarani thoi adu unaduna thaudok adu da chenaba miyoi sing fauba masakta khe adubu ngasi fauba da chenariba miyoi sing adu government asina action amata lokhat pangamdana lairiba karigino government asina chathariba michang mikhai naiba politics ase naga singna yaba ngamloi chin khaktada peace puraksi haina laubunadi lamdam asida peace purak pangamloi peace puraksi hairabadi aran bathabak tawriba miyoi adu faduna maralgi matung ina chairak piduna wayal fangalu tawdoga se thokiba numit Yankai Mapalni Sure Adubu government asina delay tactics sanaduna laithokliba asina di state asida hen akan ba irang thoklak nabagi maram ama oirakani Karigumba Nagagi miyoi taruk hatkiba sida January ba miyoi sing ase faduna logi oiba chairak pidraba fauba naga seso singna henakan ba khungjang kaya ama sangsinaba sem saduna leire haike Makhan haiba khunjida akhoi konsaram degi myam lagle heraga hojik changba ngamdaba myam si relief camp oina leibni sigi mafam sida akhoi honorable CM masamak relief camp da Makhan village sida laaga akhoi victim family degi wahai singsi tarabni aduga hostages oiru raba nupi trani thoi degi ma sigi wahai si suma padana taru rabni mana mak tarabni sumaina pha kibne sumaina tawkibni habji pha punki begi maram da fajana
ꯑꯩꯈꯣꯏꯒꯤ honorable CM sida हाइग्रबने डेट 27 मे सिदा CM लापन नुमि सिदा अखोगी कंपोपी SP सु लागा होस्टेजेस ओरुरबा नुपी सिंगदगी क्वेश्चन क्या मोइदा हांगे अदुना नुपी सिंगदा हमम तन मसक्ति खांगे मिंखांग दे हेबम तमदा SP सिना मागी लैपटॉप पुथोगा इलेक्ट्रोल लिस्ट से लौथोक लेहरगा पिक्चर दगी मोगे फोटोस उरगा CC यावब्रा हेना हांगबम मतमदा नुपी सिंगना COI हेबसे आइडेंटिफाई फदना तौग्रबने होजेकी अखोई असिबा हक्चांग तरुक थंबसे ngasiदगी पारादी ngasiदगी 28 days सुखरे अदो होजिक फावबदा अखोगी जस्टिस असिन हेबा फंगदे मणिपुर दा अखोगी स्टेट गवर्नमेंट ना नत्रगा को CM ना पीस पामे इंथा तपथब पामे हे काइदोबगी इंथा तपथबगी थबक तौदबा कमन इंथा तपथब दा लाकदर सिदा अदुना इंथा तपथब तौगे लाकी हेरगदी जस्टिस पुथोक तरगदी शांति लावै को मिवै तुरुकी जस्टिस फंगद्रि फावदे अखोई एनी टाइप ऑफ एजुकेशन अकन कम चथरकनी चथबम तम दा सिदा अशोक पंथोरगदी स्टेट गवर्नमेंट सिना रेस्पोंसिबिलिटीज लगदोबनी हेबा वाफम छि थमजनी अमरोमदा वाकत खोंजंग अदुदा सरुक याकिबा चैलेंजेस यूड ऑफ खुंद्राकपम के स्पोक्सपर्सन जेम्स लेसांग थेमना मणिपुरदा हौजिक तंगदु लेता दबा इरांग असिगे मरोइबा मरम असे सु मिलिटेंट सिंगने मरम अदुना सु एब्रोग्रेट तौगदबने ट्रोंगलावी के थौदोक्ता कोके मिलिटेंट सिंगना हटपिख्रबा अंगांग अनेगे लंगला लंगजसु लेंगाकना मियामदा खंगनबा ngamdri मसिगी मथक्ता नगा मिचम तरुक पुतमथिना हातखिबगे अचुंबा वायल फंगहनबा थौदोक अदुदा चेनरीबा फादुना चैराक पीबसु ngamdri थौदोक सिंग अदुगी अचुंबा वायल सिंग फंगन बिउ हाइदुना ngasiगी वकत खुंजंग असे चंगसनबनि हाइखि तसेंग हौजिक थोलक्लिबा मणिपुर के क्राइसिस असिदा मेन कोस ओइरिबा सु एब्रोगेट तौबा अनिसुबदा ट्रोंगलाउबगी इंसिडेंट दा बॉम्ब अटैक तौदुना हातखरबा अंगांग अनिगी हौजिक फावदा सरकारना थिदोक्ट्रिबा खंग्रेबा लंगलालंजिन लोइना नागाई सिलनाउ तरुकपु तमथिना हातपिख्रबा असिगुमलबा इंसिडेंट के अमरुम असिना मरम ओइरगा ngasi फावदा सेंट्रल गवर्नमेंट अमदि स्टेट गवर्नमेंट अनिगी माइकाइदगी लंगलालंजिनमदा पुथोकपा ngамदबा मियात अमबु फादुना लोगे ओइबा चैराक अमता पीदबा असिना मरम ओइरगा मणिपुर की कासिन कुयादा लैरिबा प्रजा ख्वाइ कुदिमक्सी मसी तंगदु लैतादबा फिबम अमदा सुपम नोंफम खंगदबगी पोजीशन अमा त लाकपसिना मरम ओइरगा तंगाइम फदना ngasiदी हजि हौनरुबा तौदना हाइनरुबा तौदना कोइ मणिपुर दा लैरिबा इंडिजिनस पीपल मयाम असि पुनसिनदुना कोइ अपुनबगी ओइबा खोलाव अमग लोइनना तोंगान बि इंसिडेंट के आगी जस्टिस पंगदिबा मयाम असि फंगनबगी दमकता असिगुमलबा खोंजन असि संसनजबने हौजिक मणिपुरदा ओइरिबा फिबम मणिपुर गे लेंगाक असिना लोइना खंगी अदुबु सेंटर लेंगा के एजेंट ओइना लेरुबना करीमता तौबा ngamde हाइना कोकोमेगी कंसल्टेटिव मेंबर एल जादुना फोंदोक्रे वाफम सिंग असि लैलोन वाईफाई दा नगा मिचम तरुक फारबा मतुंग कुकी खुलाई पाइबा सिंगना मिनुंग सिलैतना तमथिना हातोखिबगी थौदोक्ता चेनरी बसिंग फारगा आइन गे ओइबा चैराक पीगदबनी हाइना ngasi इम्फाल ईस्ट के खुंद्राकपम केंद्र यूथ ऑर्गेनाइजेशन मपुंग ओइबा थौदांग लौरगा पांगथोखिबा मियाम गे ओइबा वाकत मिफमदा फोंदोखिबनी खुंद्राकपम केंद्र के संबैदा पांगथोखिबा वाकत मिफम अदुदा तोंगान तोंगान बा खुलसिंग चिंखु तांखम हराउरौ संबै माइबुंगकोम गाइरांगबम मपाउ तांखुल युमनाम खुनौ ngakhapat कोम सिनाम कोम अमदि इसिखादगी लाकपा तोंगान तोंगान बा नुपिलुप क्याना सरुक्याखि मियामगी मिफम याउना पांगथोकपा वाकत मिफम अदुदा कोकोमेगी कंसल्टेटिव मेंबर एल जादुना ngasi lamdamasiga yelho furup sing asibo namthanaba mutatnaba hotnabada india lengakna koke militant sing sizinaraga amaga hatokna hale masida india ge game plan policy da manipur lengakna agency oina leire मरम अदुना थोकलिबा इरांग इंडिया लेंगाकना नतना कनामतना लोइसिनबा ngamloi असिगुम्बा फिबा मसिदा लमदम मसिदा खुंदामिनरिबा येलहो फुरुप सिंग अमत ओइना पुनसिनदुना थेंगनाबा ताइ हाइखे अपस्पा सिगी मखादा अखोइना म्यूट मिने चथदर चुमनेरगदि मालेंगी बियामना इंटरनेशनल कम्युनिटी ना अखोइबो अनबा फंगना थीना ngangi बतारे अखोइ सिगना पक्यामने इकाइ फिरुप खुम बतारे ना खनबदगी अपस्पा गे म्यूट मिने तोरबदु नतबा हक्थिगना ना security force na Indian occupation force na makoina thadokpa makoina sawgatpa makoina haiba kai tawgadab taw haiba yagadaba kaklup amagon makoina free proxy lan niona moi sebalapane adugi proxy lan nidudi khuthangda aipoigi yellow group sing asige mating se lokthokna honarakpane adugi achouba game plan adugi makhada chatharakpa adugu policy amane अदुदे स्टेट लेंगाक से करी ओइना सिजनै स्टेट लेंगाक सिबुना मखोय यदुगुम्बा गेम प्लान अदुगी एजेंट ओइना मखोयना सिनजबने सि अखोय पुना मन खांगी
Sagulmang Higher Secondary School gi anauba principal chahi asigi me kunmathoida posting tharak labasu hanagi principal na charge sinadi haiduna office ki thabak paidre mari leinaba signathu bada metiang changrabadi akan bakhongjang sangsilagani haina Sagulmang Higher Secondary School Students Union gi General Secretary Konthauzam loyumbana fongdurakle School Management Development Committee amadi Students Union ga loinana paumis singa unabada mahakna makhatana hanagi principal G Thambal Sana Kabuini gi mahutta P Omita me kunmathoida posting tharaki adubu anoba principal da mahairoi singna karigumba amatang tawbina ba hairubada karishu tawbangamde hairakpadagi thigatlubada anoba principal da hanagi principal na charge sinadabana office ki thabak paiba yadabani haiba khanglakpani principal lairabasu power paidabana Laitabaga chap manana leire fibam asida leirabadi school ase maning halakpada natana mahai tambada su akai bakaya lakani hiramasida mari lenaba authority na yengsin biduna waroshin puraktrabadi school thingjin bayawna akan bakhongjang kaya changsilagani haike hana lemba principal na hoi anoba lakpa principal da charge kan pipidre maram masina koina thobak thoramda amata thobak thoramda paiba ngamdre masina school asigi khudongcha tabak ya ama thingnere akoi sports kumba pangtuni ngaju kemta tawba ngamdre laila su tamba ju akoi gi principal akoi het abdu leitamina koina ozama siwali kholi hem haning baju principal leitamna kemta principal leiga ju mai charge pa na kem mapu yawda bugumna lei school se aduna lai tambu mathongmam da khangoroi masida khoi mai le na ba authority singna mai sum khoi gi principal je charge sum bibi da thamagadi student ne mai kai dagi khoi ju khongjang kya tinga dona khoi school sibu tinga jagani haina student ne mai kai dagi khonglukchari paugi marakthara tem break amatang lominase honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Leiren Jewelers na puthokchari mega monsoon sales adongi imung manungi ahongbu mamalda sana lepangamnaba machine saba sana khudimata supnatagi chada ama making charge khaktada lawiba yaragani maphamna Sega Road Thogdaba Boklaikai Imphal West matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break itunga taram nokchari makhata ba pau bijari Gokul Natural Farming na Sunusifai Kulda Natural Farming Taurga Chathok Marangkai na puthokpa lomisingda manapi dun pungning thogatkre CU Imphal na Sunusifai village ase chemical free village oina khalakpaga mari lainana lomisingda natural farming ga mari lainaba Losing pibuga lunana PhD gi EE oiramba Laistram Gokul Chandrana natural farming ga mari lainaba har amadi tilhak hidak na chingba piraga Lomi Singda natural farming tauhanduna chathok puthorakpada chathok marangkai na puthok pangamlaba Lomi Sing pungning thogatpagi thoram anirak suboi na Gokul natural farming na silaga pangthokre thoram aduda CU Imphal ge scientist Department of Entomology gi Professor T.S. Rovindro Department of Plant Pathology gi Assistant Professor Dr. Sumitra Frailatpam Department of Soil Science and Agricultural Chemistry gi Assistant Professor Dr. Devari C. Sharma Department of Agronomy gi Scientist Dr. Daina Samurai Latpamsu Saruyakhe Pungning thogatpaduda chathok marangkai na puthokpa lomi mangada makok mathang tabagi manapikhi Lomi tarukna consolation prize oina khutsinakhe Sunusifai bu chemical free khul oina sakhangbaga iroinana natural farming da mai onsilakpa hengalakliba sibu pungning thogatpa oina makha tanasu natural farming tawjariba singda Gokul natural farming na pungning thogatkani haikhi Maharashtra da mamang thagi kun manga dagi kun Nepal fawa pangthokhiba taramari suba National Panchat Silat National Championship lisingani kun tarukta gold medal fanglakhraba Laishram Elijah amadi MSB Indoor Stadium Imphal da pangthokhiba third thongam Ivetombi Devi Memorial Non-State Players Badminton Championship ki men's double da gold medal amadi men's singles na silver medal laurakraba Khangembam Nitish
Sambalay Sector School Kumbida Class 9 amadi Class 10 tamliba gold medalist animakpu school asige oja sing amadi mahairoi singna pukning thogatuna achamba khudol pot amadi lengyan na chingba khudol tamduna taramna okre tharamaduda school asige founders oidiba Guinness World Record holder Moirangtem Okendro principal and Ibohal SSS Kumbigi academic administrator su oidiba former vice principal Kumbi College KH Gyani Bhushan amadi oja kyana saruk yake school asige founder su oidiba Guinness World Record holder Moirangtem Okendrona school asidagi afaba mahiroi sing puthokpada natana afaba sanaroi kaya ama leptana thorakpa asina lamdam asige amadi school asige tanatana leibag asige su chauthok chaningai oire haike Indonesia dagi horokpa puna bagi masana penkap se la khairiba masana asida 45 kg gi weight category da goal ama purokpa yamna singthan ngai oiba iram tam masigi jet ama purokpa loina class 10 gi ditis thangem bomna yamna thajadana yamna expensive oiba inakun ba macha sigi kon man gasana ba badminton da non state players badminton competition da double da gold lorokpa single da silver lorokpa yamna chautuk sinengai oiba tasena ma school sigi tamoidi mahiroi amagi masadagi tarakpa humangi irik amabusu ikai kupa haibase school sigi di best policy ni haiduna tamjari ngasi July gi tang Nepal dagi tang tara ni thoi fawba namit mangani chupna Bisnupur district ke tongan ba mafam kyada district asige manung dalaiba kendra taruk Nambol Oinam Bisnupur Moirang thanga amadi kumbi asige manung dalaiba sanaroi kyana tongan ba masana kyada athoi ehin changdam naduna district asige mafam kyada Bisnupur District Olympic Association na sinduna Pakistan na pangtokadoriba first Bisnupur District Olympic Games 2026 ta football masana da saruk yarugada ba Moirang Assembly constituency gi oiba football gi sanaroi singda makoina set kadaba uniform khutsina bagi thoram ama Moirang multipurpose higher secondary school gi ground da pangthokre Moirang SG MLA Thongam Santina sponsor tawduna piba uniform sing MLA Masana player singda khutsina bagi thoram aduda District Football Association Moirang gi official sing Moirang SC football team asigi team manager Kaisam Rameshwar amadi team coach KSS Rajasu sarukya ke pangthokadoriba Olympic Games asida DFA Moirang gi makhada leiba thanga amadi kumbi SC gi oinasu football masana gi team singsu sarukyagani haire DGP Manipur Mukesh Singh ngarang none district headquarter da satuna district adu gi law and order gi phibam yangsen kre DGP gi khongsad adu da district asige SPM DCSO leader sing unaduna district adu da mahausa gum ing tapna laiminana na ba wa khanakre haire Round of 16 की मैच सिंह सानाबा लोशन की बदा अर्जेंटीना ने इजिप्ट पु अमदे स्विट्जरलैंड ने कोलंबिया बु माइथी बपीदुना फीफा वर्ल्ड कप की क्वार्टर फाइनल चंक्रे मालेम के लेबाग अहुम यूएसए मेक्सिको अमदी कनाडा ना युम्बु ओइदुना ममांग थागी तांग तरा माथोइदगी लेबाग निफु नेपाल ने ग्रुप तरा निथोइ थोकना खाइदोक्तुना स्टेडियम तरा माथोइदा चथरिबा फीफा वर्ल्ड कप की ngarang अथेंगबदा अटलांटा स्टेडियम दा सानाखिबा तरेट सुबा प्री क्वार्टर फाइनल मैच दा अर्जेंटीना ने इजिप्ट पु गोल अनि ahum anida maithiba piduna quarter final changkre Argentina gi mai pakibagi goal sing adu C Romero na match ke umbodara mapal suba El Messi na match ke marfu humdoi amade E Fernandes na match ke apiba matam gi ahapa minute ahum da chanke match ase da maiti kiba Egypt ki goal ani aduna Y Ibrahim na match ke taramanga suba amade N Jiko na match ke humfotaret suba minute ta chanke नेपाल सुबारोई बा प्री क्वार्टर फाइनल मैच के सानाखी बदा स्विट्जरलैंड ना कोलंबिया बु पेनाल्टी शूट आउट ता माइथी बपीदुना क्वार्टर फाइनल चंक्रे मैच असे गे अपीबा मतम गे मनुंगदा लेबाक अनिमकना गोल अमता चनबा ngamdabadage पेनाल्टी शूट आउट ना डिसाइड तौबदा स्विट्जरलैंड ना कोलंबिया बु गोल मरी अहुमदा माइथी बपीदुना क्वार्टर फाइनल चंखिबने थासिगी तांग तरागे नोंग्याय मतुंग पुंग अमगा मिनिट कुंथ्रा ताबदा अहानबा क्वार्टर फाइनल मैच ओइना बोस्टन स्टेडियम फॉक्सबोरोदा फ्रांस अमदी मोरोकोगा सानारगने लोसिलकपदा मरुबा पाव अमुकहना पिसरी चीफ मिनिस्टर वाई खेमचाना नागा सीएसओ लुचिंगबा सिंगा उनादुना हौजिक साथरिबा ब्लॉकेट हंदोकनबा तक्सिनख्रे
ILP chana hannaba ihauda laikhidraba lamjing maira sapam Robin Wood laikhidabagi taramatoi suba kumon thoram awachingda pangthokre amadi aikhoige seng basakta masi tungi mirol na khanghaunaba ngaktuna thamba mathau tai haina Manipur Legislative Assembly ki Speaker Thokchom Saitebratana phongdokre Hauzik Paugi on a day, Sibina Sandok of Manipuri Pau, Matanga Sida, Lushinjare, Midang Tabri Pumla Mapo, Amuka Hana, Kurumjari.